social media amadi newspaper singdagi maroiba pausing lokacharaga ahanbada kuki singna Meitei singbu loisanabagi plan leak oirakre leak oirakibadugi translation Surchandra Judoka Semboi Meitei na thamlakni madudi Meitei lan se tha ani tha ahum manungda loisanba yagani ahanbada Meitei lan loisanabagi national highway sing thugaiba natraga blockade tauba tai ani subada Imphal manungda puriba maigi mainland sing thugainaba tauba tai ahum subada kuki singi lamdagi Meitei gi khun tamna pusilliba isingi lambi amadi isingi pipeline loinamak thugaiba tai kuki singbu angawbu sibiba kuki singbu wakhan charang nahanbiba kuki ekhogi leader singi wata bidaba tha ani tha ahum manungda loisanba yaba Meitei gi lanse sahi ama khana halaga leiri somaina som taunaraga leiragadi ekhoi lan mai pakpagi thajaba wangmada leire hojiksu matam leiri nongmai maru nongmai leinaba paisa khainadrasu yare Meitei singse matam sangna khatnaraga leibagi mathau tadre mathakta pankiba wafam singsi tauba taragadi separate administration haidudi oina kotpagum kolaga fanglani leader singna puksen chawo miyamgi khanbiri chanaba thaknaba leijadaba sing asi kayang kuina lahen kisi hairibano haina asumna Surchandran thamlakli makha chatharakpada kwaktada drug phaba changlubada khunja singna nung thajilakpadagi chauna irang thokre gypsy ama mai thakre pawsi kangla pawdagi lokachabani ngarang nungthil anti drug campaign Bisnupur district ki apunba team amana Kwakta ward number 3 da mafamaduda number 4 supply tawu miyo ama leire haibagi paw phangbadagi changsilobada mafamadugi miyamna mob sagalakpadagi chauna irang thokre police na irang adubu control tawnaba honabada blank fire kya tawkre mafamadugi miyo singna anti drug campaign ki miyo singna tonglakpa gypsy ama mai thakre paw sina hairibadi ADC ki team amana security force singaloidana chapchaba paw ama phangbadagi Kwakta ward number 4 da miyo ama phabaga loinana wahang pahong chatharingai mafamaduda leiramba khunja singa paw phaunadabadagi lakliba miyo sing aduda thang paiduna nungna chingba thajilakpadagi madubu control tawnaba police na blank fire kya tawki hojiksu mafamaduda chauna ungkhanna pathokpadagi ahenba security force ki team mama changsinduna irang adubu laksinna honakre Kuki Inpi na wafam kya thamlakli Kuki Inpi Manipur Administration Center ki Department of Information and Publicity Secretary na India lengakta thaba serol amada hairibadi minority Kuki jo community ki lamda changlaktuna lifeline oireba mafamda ama ata thokhalle Manipur lengaki Chief Minister N Biren ningthau laisembagi lanai oina leibasing Arambai Tengol Meitei Lipur CSO sing amadi Valley based insurgent group singi combine singna Kuki jo singre attack tawduna law and order da sing Sing asigi asum aran thidokpiyo haina India lengakta aiba serol ama thakre hairi